Schwarzenegger Austriagi lairaba iming amada poki America da chatuna film kumge habasi maki dream oirami mahakna nungtigi pung kharadi gym sanaki lyric su paki business su tamki film gi audition su yauki Arnold gi mamangda Austria gi bodybuilder amatana United States ki A-list action star oikidri adubu mahakna step amamam changshinduna mahaki dream adu reality da onthokpa ngamki aduna aikoigi apamba adu phangnaba miles kayam yamna chatkadoribano haibasi waroidabani oithokani haibasi thajaduna step amamam changchingadabani phangdri fawba lepoidabani take action yaudaba wakhaldi wakhal oina adum leigani inaction na doubt and fear pokhangani action na confidence and courage pokhangani mut nungairakpa ngaibiganu take action do it now expect nothing accept everything victory or defeat expect tobigano mai paknabagidamak plan tobiyu mai tibadagi tambiyu stop buying yourself off wow magi life sidi pami he maga aiga khenaribasi madi magi apamba life semjaraga hingi aidi semjadre makhoina henna smart amadi strong oide aingonda leitaba amata makhoida leite makhoiga khenaribasi makhoidi ngaide right moment ngairaga leite makhoidi haugatli thabak pangthoi stop doing what you are currently doing adom karamba pambibage Netflix or better paying career video games or a loving relationship Netflix or video games ta matam manghanbasi tokpa ngamdre hairagadi adom tasengna adomgi life hongningdabani kanade khangna haujiksu karigi makha chathari manglomda sangsinnaba hotnabada adomgi karam behaviors na adombu farga thambage haibadu khangdokpiu khanglagadi madu tawba lepiu ngammoi khanbiganu ngamgani khanbiu fattaba habit tokpa khaktangna yaroi adomna pamliba anaba punsi adu oihenbada mateng pangadaba afaba habit amana mahut singadabani mayam punamakpu thagatchari